Naganalagi parking oiramba mafamsing second dukan onthokhre. Ngari gali lairamba sulap dukan onthokhre. Gisina angi wangmada thong sariba ke molondang asi state forcing chaksankhre. Manipuri irangda lanjenaduna lairiba miyoi singna puthokpa tongan ba polam sing lengakna laisinmada mathau taba tender process tawroi haina finance department na phongdorakli. Faruk Jamin nupi amabu namjanam thektuna phamlan ke tarumbagi-damak serak pikhibani RPF. Maitai Trade Union na aigi yumpham aigi hak haiba campaign jun amadagi hauraga tha ani chupna changsingadori. Board of Secondary Education Manipur Bosengi manungda lairiba amotpasing yengsinnaba miyoi ahumna saba inquiry committee ama semkhre. Sawamungda lairiba relief camp da free health medical camp pangthokkhre. Gujarat ke Rajkot ta laiba game sanabam amada mai chakgi thongdokta angang mapan yauna miyoi kutre lekhidre. Thongdok asi ngarang nungthin athengbada nala bama lambi manakta laiba TRP game zone thokhibani.